Incredible Story Manipur na ngasisu aigi nuksiraba viewersinggidamak 2018 da release tawkhiba comedy drama da base tawba Overboard ki movie puduna luxury movie asina fangkhiba rating khara pallabada IMDb rating da 10 gi manung da 6.5 Rotten Tomatoes da 70% Prime Video da 10 gi manung da 6 fare adudi mayam movie asigi samlapa wari amadi movie asida saktam langlibi pandabida movie romda oina mai onsilasi aina aige ariba marup ama thengnaki mahak matam sangna kuina aiga thengnarudrabani adubu matam aduda ma aduki matik yamna matha sana urami maramdi magi mafamda paisa amata leiramde aduga atopa numit amada amuk aina maga thengnarami matam aduda ai aduki matik yamna ngakhi maramdi mahak fancy car amadi luxury oiba dress kaya marom ama setuna la ami aiga thengnaba matamda mana magi mai pakpagi wari pumba aingonda loina share tawrakhi maramdi mahak aigi marup amani scheme asigi matangda aina check tawba matamda su isada yamna angakpa ama fawrami masida ai isana isagi experience adusu uba fangi adobna di thazaroi sanafam asi chicken road ni madudi hojik miyamna pamnabagi khwaidagi wangba thakta leiri matam amagi pligo game gumna sanafam asi yamna kanaba amadi aduki matik paisa yamna tanba yaraba mafam amani adubu hena maru oribadi aikhoina mafam asida hotnaba mathau tai masana asi mayek sengba interface amaga loinana thajaba jaba mawongda isamsamba amani amasung masi nahakna 1xbet app amadi 1xbet website ta fangani wahai khara haijarabada hojik matau karamna thabak asi tawge haibadu nakhoida ai ucharamge mafam asida pumnamak yamna lai nangi pandam asi fangnabagi damak batam aduda namduna jen asi chatpa hauhalasi aduga jen asigi khongthang khudingda nangi income su adumak hengalakani aduga chatliba asibu nangna lefanduna nangna winning tawkhiba paisa sing adubu su khudakta lauthokpa yai oh yes hojikti game ji aina ngame uniqueness oiraba masana asida khudongchaba kaya marom amaga loinana yamna laina effort changdabida paisa tanbasu yari aduga atopa bonus amana register tawba matamda aigi promo code asi sijanabiduna bonus oina lupa lakh amaga lising nifu amadi lupa chamaga yangkhai fs oina masana asidagi fangbiyu link adu comment da pin tawduna leirabani haujimak asengba paisa sing adu tanbiyu movie asina horakpada aikoina cat ko wanupi amabu uba fangi mahak asi movie asigi heroine ni cat asi single mother ama oirami aduga mahaki machanupi ahum amasu leirami maram asina cat na magi imung asi punaba honaba matamda aduki matik yamna warami aduga mahak pizza shop amada thabak yawrami aduga pizza delivery tawbasu chatlambi masigi thabak asi loiraba matungda housekeeping gi thabak amasu tawrami asumna mana tawribagi maramdi magi machanupi ahum asigi hotnaba ngamnabagi damaktani cat na pamjaba magi dream di nurse oiba asini maram asina mana asangba matamdasu mahak study tawrami asumna thabak sing asi loiraba matungda magi macha sing adubu amuk skundagi lawba chatlambi masini mama amana machagi damak kadai fawba tawba ngambage haiba adu magi pizza delivery tawbagi gari adu tawduna macha sing adubu skundagi lawba chatlambi aduga magi macha sing adu magi mamagi manakta thanamduna amuk mathangi atopa thabak ama tawnabagi damak chatkhirami asumna tawduna nongmagi numit amada cat na magi macha sing adu mamagi manakta thinba laambi matam aduda mamana cat ki mafamda hairaklambi jengoi ichanupi ai hojikti nangi angang sing asi senaba adu ngamlaroi ai hojik theater dagi aibu yawba fangnabagi damak chance ama lae nangnasu hena khangliba aduni ai asi theater yawba asi kayamuki sangda pami haiba adu handak aingonda fangliba chance asi manghanba pamdre cat na mamada hojikti imanang ahanjamna oire aduna theater adu yawbagi karisu kanaba leiraroi adubu mana hairiba asi mamana di yaramde asidagi hojikti ketsu upai kari amata leiramdre magi macha sing asi mana adumak senaba tarambi maram asina mana tawriba thabak sing adudadi akaiba kaya marom ama lakadoribani hojikti thabaksu mana hana tawramliba adugumna mayam ama tawbagi chance adu phangdre macha sing adu senana mahak thabak tawrami asumna tawba matam asida cat aduki matik yamna warami cat na mayumda thabak sing adu loiraba matungda laklaga macha sing adubu phajana tumhalambi aduga macha sing aduna tumkhraba matungda thabak wana sururabasu mahak tumduna laithoklamde maramdi mahakna pamliba asi mahak nurse ama oiba asini maram asigi damak nurse ki exam adu thanabagi damak study tawduna leirami nakal amaromda amuk aikhoida ulakliba asi movie asigi hero leo bu ulai mahak asi yamna nungai thokpa langthokpa pamba misak ama oirami aduga thabaksu yamna chilami mana chiliba thabak asi karisu kanaba hiram amatadagi
ꯊꯕꯛ ꯆꯤꯟꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯣꯏꯕ ꯂꯥꯡꯕ, ꯀ꯭ꯂꯕꯇ ꯆꯠꯇꯨꯅ ꯗꯥꯟꯁ ꯇꯧꯕ, ꯄꯩꯁꯥ ꯃꯥꯡꯍꯟꯕ ꯑꯁꯤ ꯈꯛꯇꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯤꯑꯣ ꯑꯁꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯖꯍꯥꯖ ꯑꯃꯗ ꯗꯥꯟꯁ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯦꯟꯖꯣꯏꯃꯦꯟ ꯀꯌꯥꯃꯔꯨꯝ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯥꯅꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯀꯣꯜ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯑꯣꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯀꯣꯏꯕ ꯂꯥꯡꯕ, ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯕ ꯑꯗꯨꯗ ꯃꯄꯥꯅ ꯇꯧꯔꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯄꯥꯏꯈꯠꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯎꯠꯂꯛꯂꯤꯕ ꯑꯁꯤ ꯂꯤꯑꯣꯒꯤ ꯃꯄꯥ ꯐꯔꯅꯥꯟꯗꯣꯗ ꯎꯠꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯣꯛꯆꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯡ ꯑꯃꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯤꯑꯣꯗ ꯁꯤꯟꯅꯔꯝꯕ ꯑꯁꯤ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯤꯑꯣꯗꯤ ꯃꯥꯒꯤ ꯄꯥꯔꯇꯤ ꯇꯧꯕ ꯑꯗꯨꯅ ꯃꯄꯥꯅ ꯇꯧꯔꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯌꯥꯝꯅ ꯖꯦꯂꯁ ꯀꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯔꯅꯥꯟꯗꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ, ꯂꯤꯑꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯗꯦꯂꯤꯌꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯖꯦꯡꯉꯣ ꯕꯕꯥ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯑꯃꯗꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯤꯑꯣꯗ ꯁꯤꯟꯅꯕ ꯇꯥꯔꯒꯗꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯃꯗꯤ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯥꯒꯤ ꯋꯥꯈꯟꯗ ꯈꯟꯕꯁꯨ ꯂꯩꯇꯦ꯫ ꯃꯥꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯣꯏꯕ ꯂꯥꯡꯕ, ꯆꯥꯊꯣꯛꯄ ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯕꯕꯥꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤꯗꯃꯛ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯣꯠꯅꯈꯤꯕ, ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤꯁꯨ ꯀꯝꯄꯅꯤ ꯑꯁꯤꯅ ꯍꯦꯟꯅ ꯌꯥꯝꯅ ꯂꯨꯅ ꯂꯧꯏ ꯍꯥꯏꯕ ꯑꯗꯨ꯫ ꯃꯔꯝ ꯑꯁꯤꯅ ꯀꯝꯄꯅꯤ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯣ, ꯑꯗꯨꯒ ꯕꯕꯥ ꯑꯃꯗꯤ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯁꯣꯐꯤꯌꯥ ꯅꯈꯣꯏ ꯑꯅꯤꯅ ꯆꯦꯔꯤꯇꯤ ꯀꯌꯥꯃꯔꯨꯝ ꯑꯃꯕꯨꯁꯨ ꯇꯧꯗꯨꯅ ꯂꯩꯔꯣ꯫ ꯋꯥꯐꯝ ꯑꯁꯤꯗ ꯐꯔꯅꯥꯟꯗꯣ ꯃꯥꯒꯤ ꯋꯥꯈꯟꯗ ꯌꯥꯅꯤꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯃꯆꯥ ꯑꯍꯨꯝꯃꯛ ꯃꯥꯅ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯐꯔꯅꯥꯟꯗꯣꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯔꯒꯦ꯫ ꯅꯈꯣꯏꯒꯤ ꯅꯌꯥꯝꯕ ꯂꯤꯑꯣ ꯑꯗꯨ ꯊꯤꯔꯣ, ꯑꯗꯨꯒ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅꯗꯨꯅ ꯗꯤꯁꯤꯖꯟ ꯑꯗꯨ ꯂꯧꯔꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯀꯦꯠꯇ ꯎꯠꯂꯛꯏ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯄꯥꯔꯠ ꯇꯥꯏꯝꯒꯤ ꯍꯥꯎꯁꯀꯤꯄꯤꯡ ꯊꯕꯛ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯂꯤꯑꯣꯅ ꯂꯩꯔꯤꯕ ꯖꯥꯔꯠ ꯑꯁꯤ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯏꯕꯅꯤ꯫ ꯂꯤꯑꯣꯅ ꯂꯩꯔꯝꯂꯤꯕ ꯔꯨꯝ ꯑꯗꯨꯗ ꯀꯦꯠꯁꯨ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯂꯤꯑꯣ ꯑꯗꯨꯗꯤ ꯗ꯭ꯔꯦꯁ ꯐꯖꯅ ꯁꯦꯠꯇꯕꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯑꯣꯁꯨ ꯀꯦꯠꯅ ꯆꯪꯉꯛꯄ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯆꯤꯜꯂꯝꯃꯤ꯫ ꯂꯤꯑꯣꯅ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯠꯅꯁꯨ ꯂꯤꯑꯣꯒꯤ ꯃꯁꯥꯗ ꯍꯛꯂꯤꯕ ꯇꯦꯇꯨ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯑꯣꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯆꯪꯉꯛꯏꯕ ꯃꯇꯝ ꯑꯁꯤ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ, ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯂꯤꯑꯣꯅ ꯀꯔꯤꯁꯨ ꯈꯟꯗꯕꯤꯗ ꯐꯖꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯂꯤꯑꯣ ꯃꯈꯥ ꯇꯥꯅ ꯀꯦꯠꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯪꯒꯤ ꯀꯝꯄꯅꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯄꯤꯔꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯕꯨ ꯈꯤꯇꯪꯗꯁꯨ ꯐꯖꯕ ꯑꯃꯠꯇ ꯄꯤꯕ ꯌꯥꯗꯕ ꯖꯥꯠꯂꯥ" ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯂꯤꯑꯣꯒꯤ ꯃꯔꯨꯞ ꯀꯣꯂꯤꯟ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯑꯣꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯆꯦꯞ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯦꯞꯅꯣ" ꯍꯥꯏꯗꯨꯅ꯫ ꯂꯤꯑꯣꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯦꯞ ꯑꯁꯤꯗꯤ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯤꯕꯅꯣ? ꯃꯥꯅ ꯊꯣꯡꯕ ꯊꯥꯛꯄꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯍꯥꯎꯇꯦ, ꯆꯥꯕ ꯑꯃꯠꯇ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯣ, ꯑꯗꯨꯒ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯕ ꯑꯗꯨ ꯈꯟꯗꯨꯅ ꯄꯣꯔꯛꯎ" ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯀꯦꯠꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯖꯦꯀꯁꯤ ꯑꯃꯗꯤ ꯂꯤꯑꯣ ꯃꯈꯣꯏ ꯑꯅꯤ ꯅꯨꯄꯤ ꯈꯔꯒ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯤꯑꯣꯒꯤ ꯃꯆꯟꯅꯨꯄꯤ ꯗꯦꯂꯤꯌꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯑꯣꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯐꯤꯚꯝ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤ"꯫ ꯑꯗꯨꯕꯨ ꯂꯤꯑꯣꯗꯤ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯔꯝꯗꯦ꯫ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯗꯨꯅ ꯊꯧꯋꯥ ꯁꯥꯗꯕꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯑꯣꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯅꯪꯅ ꯆꯠꯁꯤ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯏꯁꯤꯡꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯠꯁꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯣꯔꯣꯛꯀꯤ ꯂꯝꯕꯤꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯏꯁꯤꯡꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯧꯕ ꯃꯇꯝꯗ ꯃꯇꯝꯁꯨ ꯊꯦꯡꯊꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯨ ꯁꯣꯔ ꯍꯣꯜꯂꯝꯃꯔꯣꯏꯗꯧꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯤꯑꯣꯅ ꯍꯥꯏꯔꯛꯏ, "ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯂꯩꯇꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯄꯨ ꯑꯁꯤ ꯑꯩꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯊꯑꯣꯏꯅ ꯀꯝꯄꯅꯤ ꯑꯗꯨꯗ ꯌꯦꯡꯁꯤꯟꯒꯗꯕꯁꯨ ꯂꯩꯇꯦ"꯫ ꯑꯁꯤꯒꯨꯝꯕ ꯂꯤꯑꯣꯒꯤ ꯋꯥ ꯑꯁꯤꯗ ꯗꯦꯂꯤꯌꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯗꯦꯂꯤꯌꯥꯁꯨ ꯑꯗꯨꯃꯛ ꯂꯤꯑꯣꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯗꯨꯅ ꯏꯁꯤꯡꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯖꯍꯥꯖꯇ ꯑꯗꯨꯃꯛ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯁꯨ ꯖꯍꯥꯖꯀꯤ ꯔꯨꯝ ꯑꯃꯗ ꯂꯩꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯑꯝꯃꯤ꯫
ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯦꯠ ꯑꯁꯤ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯂꯤꯑꯣꯅ ꯀꯦꯠꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯐ꯭ꯔꯦꯖ ꯃꯅꯨꯡꯗ ꯌꯨꯁ ꯂꯩꯍꯧꯕꯅꯤ ꯑꯗꯨ ꯑꯝꯇ ꯄꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯂꯤꯑꯣꯒꯤ ꯋꯥ ꯑꯗꯨꯗ ꯀꯦꯠꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩꯉꯣꯟꯗꯔꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯕꯛꯀꯤ ꯃꯅꯨꯡ ꯆꯟꯗꯦ ꯑꯩꯒꯤ ꯊꯕꯛꯇꯤ ꯁꯦꯡꯗꯣꯛꯄ ꯈꯣꯠꯄ ꯈꯛꯇꯅꯤ ꯅꯪꯅ ꯊꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯆꯠꯂꯣ ꯅꯪ ꯍꯧꯒꯠꯂꯒ ꯂꯧꯔꯨꯆꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯃꯦꯠ ꯑꯣꯏꯅꯕꯒꯤꯗꯃꯛ ꯂꯥꯛꯄ ꯅꯠꯇꯦ ꯀꯦꯠꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯤꯑꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯃꯥꯒꯤ ꯍꯩꯅꯕꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯣ ꯐꯔꯦꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇ ꯄꯤꯔꯣꯏ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯪ ꯀꯅꯥꯅꯣ ꯅꯋꯥ ꯑꯃꯠꯇ ꯂꯧꯗꯦ ꯂꯤꯑꯣꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥ ꯑꯁꯤꯗ ꯀꯦꯠꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯑꯗꯨꯒ ꯂꯤꯑꯣ ꯑꯁꯤ ꯌꯥꯝꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯌꯥꯝꯅ ꯇꯟꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯀꯦꯠꯅ ꯂꯤꯑꯣꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯪ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯅ ꯈꯪꯉꯦ ꯍꯣꯏ ꯅꯪ ꯄꯩꯁꯥꯕꯨꯗꯤ ꯌꯥꯝꯅ ꯄꯥꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯄꯩꯁꯥꯒꯤ ꯚꯦꯂꯨ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯁꯥꯅ ꯈꯪꯗ꯭ꯔꯦ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯇꯟꯕ ꯁꯨꯅꯤꯡꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯤꯕ ꯑꯁꯤ ꯅꯪꯒꯤ ꯅꯄꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯅꯄꯥꯅ ꯋꯥꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯪꯁꯨ ꯅꯣꯡꯃꯇꯪ ꯑꯩꯒ ꯃꯥꯟꯅꯅ ꯑꯩꯅ ꯁꯨꯔꯤꯕ ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯦꯠꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯤꯑꯣꯅꯗꯤ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯕꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯍꯥꯖ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ ꯀꯦꯠ ꯑꯁꯤ ꯖꯍꯥꯖ ꯑꯁꯤꯗꯒꯤ ꯀꯨꯝꯍꯧꯗ꯭ꯔꯤꯕꯅꯤ ꯖꯍꯥꯖꯀꯤ ꯀꯦꯞꯇꯦꯟ ꯑꯗꯨꯗ ꯖꯍꯥꯖ ꯑꯁꯤꯕꯨ ꯈꯥꯝꯅꯕꯒꯤꯗꯃꯛ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯊꯥꯗꯨꯅ ꯂꯩꯕꯅ ꯀꯦꯠꯅ ꯂꯥꯎꯔꯤꯕ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯑꯗꯨꯃꯛ ꯖꯍꯥꯖ ꯑꯁꯤ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ ꯀꯦꯠꯅ ꯂꯥꯎꯕ ꯑꯁꯤꯗ ꯂꯤꯑꯣꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕ ꯑꯗꯨ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯏꯁꯤꯡꯗ ꯆꯣꯡꯊꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯇꯧꯔꯒ ꯅꯪꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯀꯦꯠꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ ꯑꯩꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯕꯨ ꯍꯤꯗꯥꯡꯕꯝ ꯑꯗꯨꯗ ꯊꯅꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯑꯣꯗꯤ ꯀꯦꯠꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯕꯤ ꯀꯦꯠ ꯑꯁꯤ ꯏꯁꯤꯡꯗ ꯏꯟꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯎꯁꯀꯤꯄꯤꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯃꯥꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯗꯨꯁꯨ ꯏꯁꯤꯡꯗ ꯂꯣꯏꯅ ꯂꯪꯊꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯦꯠ ꯃꯥꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯀꯟꯖꯕ ꯉꯝꯂꯝꯗꯦ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯍꯥꯎꯁꯀꯤꯄꯤꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯂꯕꯅꯤꯅ ꯃꯥꯒꯤ ꯊꯕꯛꯁꯨ ꯂꯦꯞꯄꯗ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯁꯤ $3,000ꯒꯤ ꯆꯥꯡꯗꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯀꯟꯕ ꯉꯝꯍꯧꯔꯤꯕ ꯑꯁꯤ ꯁꯨꯞꯅꯇꯪꯒꯤ $74 ꯃꯨꯛꯇꯅꯤ ꯑꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯀꯦꯠ ꯑꯁꯤ ꯄꯤꯖꯥꯒꯤ ꯑꯣꯅꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯄꯤꯖꯥꯒꯤ ꯑꯣꯅꯔ ꯑꯁꯤꯒꯤ ꯃꯐꯝꯗ ꯄꯩꯁꯥ ꯈꯔꯕꯨ ꯍꯪꯉꯝꯃꯤ ꯄꯤꯖꯥꯒꯤ ꯑꯣꯅꯔ ꯑꯁꯤ ꯀꯦꯠꯀꯤꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯐꯝꯗꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯔꯝꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯂꯤꯑꯣ ꯑꯁꯤ ꯃꯥꯒꯤ ꯖꯍꯥꯖ ꯑꯗꯨꯗ ꯎꯕ ꯐꯪꯏ ꯍꯧꯖꯤꯛ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯂꯤꯑꯣ ꯑꯁꯤ ꯍꯧꯖꯤक मखुत्ता यू बोतल अमा पाइदुना हाई हाइदुना मपानदा थोगलक्लम्बी अदुगा जूगी निशा अदुना फजना ngaurदुना जहाज मथक अदुदा यामना नुंगाइना डांस तौदुना लेरम्बी माना असुमना डांस तौदुना लेरम्बा अदुदगी जूगी निशा अदुना मसा अदु कंट्रोल तौबा ngamद्रदुना जहाज अदुदगी तारक्लम्बी अदुगा मखुत्ना जहाज अदुदा यानदुना लेरम्बी मतम असिदा लियो यूगी निशागा लोइना हनखिरम्बी हौजिक नुमिदांगी मतम असिदा जहाज अदुसु यामना कन्ना थौदुना चटलिबनी लियोना मागी मतेंग पांगबिनबगीदमक मफम असिदा यामना कन्ना लाउरम्मी अदुगा नाकल अमरोमदा मागी मरुप कोलिन अदुसु थबक यामना चिलम्मी मरमदी मफम असिदा लाक्लिबा अनौबा चेप असिदा मागी थबकसिंग अदु मतौ करमना तौगनी हाइबसिंग अदु ताक्तुना लेरिबनी अदुगा जहाज अदुगी कैप्टेन अदुसु ngасidi wakan yamna nungaina isai hauna thaduna taduna leirimi deliasu yamna nakna leiribani adubu masu kanagumba amaga fonda wari sanaduna leibana liona kauriba adu kana amatana taramde asidagi mathangi sinda aikhoina uba fangliba asi leo asi ising aduda tarakkhibadagi samudragi mapal amada taduna leiriba asi uba fanglammi matam asida leo asi wakhan taraklammi अदुबु मागी मेमोरी असिदी करिगुंबा अमत निंगसिंगबा ngamlamde अदुगा mahak matau karamna mafam asida लाखिबनो हाइबा असि मसाना ज्ञान करी अमत तारमदे
मागी हौखिबा पुंसीदा करी थोखी करी तौखी हाइबा हौजिक करी अमत्ता निंगसिंगलमदे असिदगी लियो असि माना नुमिदांग दा सेटखिबा ड्रेस अदु सेटुना अदुमक सिटी अदुदा लाअमी मफम असिदा लैरिबा मीसिंगनसु मागी मतौ असिदा लोइना येंगनरमी अदुगा मफम अदुदा लैरंबा पुलिस अमना लियोबु वहांग पहांग तौबा मतमदा महाक असि मसाना मसा असि करीनो कनानो हाइबा करी अमत्ता निंगसिंगबा ngamdre हाइबा खंगलकपदगी पुलिस अदुना लियोबु वखन सोइरे हाइबा असि खंगबदगी हॉस्पिटल अमदा एडमिट तौदुना थनमी हॉस्पिटल असिदसु डॉक्टर अमना लियोगी मफमदा क्वेश्चन कया अमबु हंगमी अदुबु लियो करीगुंबा अमत्ता निंगसिंगबा ngamlamde अदुबु मागी फत्तबा हैनबी अदु निंगसिंगलमी अदुगा डॉक्टर अदुगी मफमदा चंगसिलक्तुना नातै चादबा वा खरबु हाइरअमी असिदगी डॉक्टर अदु सावरक्तुना लियोदा चैरक्लमी नाकल अमरोमदा डेलिया अदु अमुक उलई मासु हौजिक लियोना हॉस्पिटल लैख्रे हाइबगी पाव असि तारमी अदुना मासु हॉस्पिटल अदुदा लियोबु उननबगी दमक लाअमी लियोबु जेंगलिबा डॉक्टर अदुना डेलियागी मफमदा हाइरई लियो असि हौजिक मसाना मसा असि कनानो करीनो हाइबा करी अमत्ता खंगजबा ngamdre नंग असि मागी मसनुपीनी हाइबनीना फरे नंग अमुक्तंग मागी मनाक्ता चंगो अदुगा नंग असि मागी मसनुपीनी हाइरुसो अदुगा मतम मसिदा नंगना निंगसिंगबा याबा थबक खरबु मंगोंदा उल्लु अदुगा मतम मदुदा मागी वखल असि तारकप्रा हाइबदु येंगसी हाइदुना हाइरमी डॉक्टर असिना हाइरिबा वा असि ताबा मतमदा डेलियादी यामना हराउरमी मरमदी हौजिक लियोना वखन तादबी लैरिबनीना कंपनी पुंबगी मपु असि माना ओइगदौरिबनी असिदगी डेलियाना लियोना लैरिबा अदुदा हाइरब जेंगमी अदुगा डॉक्टर अदुदा ओनसिनदुना हाइरई अइना हाइरिबा मी अदु ओनरे मसिदी अइगी इबुंग अदु नते असिदी अतोपा मी अमा ओइरमगनी हाइदुना असिगी मतुंगदा डेलिया असि क्रेमाटोरियम अमगी मनाक्ता लाअमी अदुगा क्रेमाटोरियम अदुबु सेनरिबा मियोय अदुदा पैसा कया मरोम अमबुसु पिरमी अदुगा मफम अदुदगी अस्ति उत खरबु पुदुना लाक्लिबनी डेलियाना मपा फर्नांडोगी मनाक्ता लाई अदुगा ओइदबा यामना ngansinदुना असुमना हाइरई बाबा अखोइगी इयाम्बा लियो अदुदी हौजिक लैखिद्रे महाक सीख्रे येंगो मसी मागी अस्तिनी हाइदुना मपागी मफमदा पिरमी अदुगा यामना माना मथवाई नुंगाइतबा सादुना कपसिनरमी डेलियाना तौरिबा असिदा सोफिया अमदी मपागा मखोई अनीदी थाजरमी मरम असिना लियोगी दमक वखन यामना नुंगाइतना कपमी अदुदगी हौजिकती लियो लैट्रबनीना फर्नांडोना मागी कंपनी असि डेलियागी मफमदा सिनरमी नाकल अमरोमदा हौजिक अखोइदा उलक्लिबा असि केटपु उबा फंगी हौजिक मा वखन यामना वाना कार अदु थौदुना लाक्लिबनी हौजिक मागी मफमदा रेंट की पैसा थीनबगी दमक पैसा करी अमत्ता लेरमदे अदुगा मागी मफमदा हौजिक रेंट की मपु अदुनसु बैकेट नोटिस पिरक्लिबनी रेंट की फी अदु करीगुंबा थिदोक्ट्रबदी मफम असिदगी चटख्रो हाइदुना मथंगी सिंदा केट की फ्रेंड अमना न्यूज़ता लियो असि मेमोरी लॉस ओइरे हाइबा अदु थेंगनरमी मतम असिदा केट की मफमदा ममानबी अदुना हाइरई पाव असि नंगी दमक्तदी यामना चावबा अपॉर्चुनिटी अमनी नंगोंदा माना तौखिबसिंग अदुगी दमक हौजिक लमन खुंबगी मतांग अदु चप चारे अदुना हौजिक नंग असि मागी नुपी सादुना लैगदबनी अदुगा मा हौजिक नंगी माना मांगनख्रिबा पैसासिंग अदु हंजिनद्रि फावबा थबक यामना सुहंदुना थमगदबनी केटसु ममानबी अदुना हाइरिबा वाफम असि अरानबनी हाइबा मासु खंगी अदु ओइरबसु ममानबी अदुना हाइरिबा असिदा यारमी असिदगी ममानबी अदुगा तौदुना मखोई अनी फेक मैरेज सर्टिफिकेट अमबु सेमलमी अदुगा हॉस्पिटल अदुदा चतुना लियो असि मागी नुपानी माबु सेनबगी रेस्पोंसिबिलिटी पुंबा माना लोइना लौगनी हाइदुना हाइनबा सेम सारिबनी मतम असिदा मागी ममानबी अदुना अमु हाइरअमी अदुबु यामना लुरिबदी नाहक लियो असि यामना फत्तबा मीनी हाइबा असि खंगदबनी नंग तसेंगनमकिदी मागी नुपी ओइगे हाइबा वखल अदुदी खनगनु हाइरमी केटना सुखुमी मधु पुंबा आई लोइना ज्ञान ताई मा आईगी नुपा कैसु ओइबा यारोय मतम खरा खक्तगिनी ममानबी अदुना मखा ताना हाइरई फरे अदु ओइरबदी नाहक नंगी युमदा माबु थमसी अदुगा महाक असि सार्वेन अमगुमना थबक सुहलसी अदुगा लाक्नरसी पैसासु तालहनगदबनी अदुगा नंगोंदा यामना कोमनबगी दबक नंगी आंगांसिंग अदुसु माना लोइना सेनहनगदबनी अदु ओइरबदी नंगना पामजरिबा पांडम नर्स ओइबा अदु ओइनबगी दमक नंगना स्टडी तौबा मतमदसु यामना खुदोंचाबा हाइबदु ओइरगनी हाइदुना हाइरमी ममानबी असिना हाइरिबा असि केटसु लोइना ज्ञान तारमी करीगुंबा लियोना लोइनमक थबकसिंग असि तौख्रबदी मागी मेडिकल तमनबगी दमक लाइरिक पाबा मतमदसु यामना खुदोंचागदोरिबनी
hojik magi mafamda paisagi mathausu yamna taribani karigumba mana paisa tanduna leiragadi magi nurse oibagi lairik pabagi matam asi phangloidoribani asidagi manasu sabjungna khalami adudi Leo asi matam kharagi oina magi nupa sahanduna thamlage aduga karigumba mana thabak asi tawraba matungda Leo asi mafam asidagi chathankrage haiduna khalambi asigi matungda mana marriage fake certificate adubu paiduna Leo gi manakta laami aduga Leo gi mafamda nang asi mafam kadaida leirubage aina nangbu thiba matamda kayam wai haiba nang khangbra ai asi karamba condition da leiramgani nang kari amata khangdabra haiduna acting kaya ama tawsinnarambi aduga amuk ketna makhatana asumna hari nangna mafam khangdana leikriba asida nangi nasa ahum adudi matau karamna lei haiba makhoina su baba kadaida leikre haiduna mikup khudingi hanglibani makhoigi paukhum aina matau karamna pigani ai makhoigi paukhum piba ngamdre hairambi ketna hairiba wafam asida Leodi kari amata yaningamde aduga ketki mafamda mana asumna hari ai asi luhongdriba misak amani aduga ai isasu kari amata poktri hairambi makhoi anina sanariba wa asida Dr. adusu angakwa faurambi adubu ketna Dr. adugi mafamda mabu thajanabagi damak acting kaya marom ama tawrambi asidagi Dr. adunasu ketna hairiba wafam asida thajarambi maramdi Leo asi magi haukraba punsigi wari amata ningsingba ngamdraba misak amani maram asigi damak ket asi magi nupini haiduna Dr. aduna ket ka Leo ga punna chatpada ayaba pirambi ket amadi Leo makhoi ani ket ki mayum jawraklaba matungda magi machanupi sing adusu ketna loina phanadagi train tawduna thamlabani asidagi Leo bu uba matamda magi machanupi ani adu chensallaktuna Leo gi mafamda papa haiduna kaurambi adubu magi machanupi ahal adudi Leo gi manakta changlaktabi nakal amada adumak makhoina tawriba sing adu yengduna leirambi aduga machanupi aduna su khalambi imung asida tawriba asi karigumba asoiba kharadi tawre haiduna aduga Leona ketki mafamda hairi mahak asidi aigi ichanupi nattabra aina lakpa matamda mahak aigi inakta changlaktriba asi karigino haiduna matam asida ketna acting tawsanaduna Leo gi mafamda hairambi mahak hojik leisabi macha farabani maram aduna asumna tawribani farese pumnamak loina karisu tawbanate hojikti yamna nungaina leirasi hairambi adubu Leona amu ketki mafamda makhatana wa hangai aigi isada hojik chamabnaba ama leire adudi makhoi ahumak aigi isa ngaktani adu oirabadi fare makhoi ahumgi sakfamsing asi aiga manadriba asi karigino makhoi ahumak aigi maithongda amata poktriba asina karigino hairambi asidagi ketna amuk Leo gi mafamda apangba sirami aduga machanupi ketu asida yengu haiduna hairi aduga hairi yengu magi natolasi munna amukta yengu nangi natongumna magi natolasi su yamna fajai nangi mit aduna amuktang makhoida fajana yengu aduga yum asi nangna loina puduna laklibani adubu nangna chatkraba matungdagidi yum asi punaba honabada aikhoina kayamuki changwai haiba nang khangbra hojikti nangi income maduna aikhoi pumnamak asi chalaigadoribani hojikti nangbu laklabanina aikhoigi yumgi awaba pumbasu loina faragani haiduna hairambi aduga Leo gi mafamda amuk makhatana hairi fare hojikti nangna pumba loina sillo aduga aidi nursing exam thanabagi damak prepare tawrage hairambi Leona ketki mafamda hairi kari haiba aina yumgi thabak pumba loina tawgadobani haiba aduga paisasu aina loina tangadoribra hairambi ketna hairi hoi chumi nangna loina tawgadobani yumgi nupa aduna thabak pumba loina tawgadobani ai asi hojik larik tamduna leiribani nurse thanabagi damak mamangi matamdadi nangna chak thongba phizu phiyamba amadi jumthong khuding chattuna mayam punduna thabak suba asi nangna chatlibani aduga angangsing phawba nangna loina senaribani yumgi awat apa pumba nangna loina yengsilli adubu hojik matam kharadi nangna mafam asida leitaba matamda pumnamak aina loina tawduna laklibani aduna hojikti nang laklabanina nangna hana tawramba thabaksing adu nang loina tawro aduga aidi nurse thanabagi damak prepare tawduna leirage hairambi asigi numidangdagi Leo asi mafam asida chak thongba horaklambi adubu mahak chak thongba asi kari amata haitribani adubu mana thokpa ngamnabagi damak makhoi mayam adubu chanaba sem sarambi aduga mana semliba sing adubu makhoi punna pulap chaminaduna leirambi mana semliba sing asi chaba matamdadi karigumba amata chaba yaramde ketna khalambi mahak asi kari amata oitaba thabak yamna suningdaba mi amani haiduna numidangi matam aduda magi masasing adubu tumhannabagi damak ketna sem saduna leirambi
aduga magi machanupi ahan aduna Kate mafamda asumna hairaki haujikti aikhoigi yum asida babysitter ama laklabani aduga kari maramgi damak angang ani asi magi manakta thamdribano mahakna loina angang ani asi sanagadaba natra hairambi machanupigi wa asida Kate na hairaki nate nangna khaliba adu onare mahak adugumlaba mi nate mahak asi yamna afaba mi su nate aduna karigumba mana memory adu lakpa taragadi kari tawrakani haiba aikhoina haiba ngamba nate aduna angang ani asi adumak nangna senau haiduna hairambi matam asida Kate asi Leona magi kada kaurei Leona mabu kaurakpa matam asida Kate asi aduki matik yamna matha sarambi aduga Leogi manakta laklaba matungda Leona makhoi ani room amatada punna tumnabagi damak haira ambi wahai asi taba matamda Kate matha yamna sarami aduga Leogi mafamda asumna hairambi nangna hairiba adu yade haujik nang yu yamna thaklibani doctor na haibagi matung ina nang yu thakba yade haibani aduna nangi nafamda therapy kaya marom amabu suwatli aduna numit kuntrani asi nangna karigumba yu kari amata thaktabi fajana leiba taragadi aikoi ani intimate oiba yagani natrabadi aikoi ani punna leiminaba yade haiduna haijilambi mathangi ayukta Kate na Leo adubu magi mamanabi amagi nupagi construction company amada thabak yauhallambi Kate ki mamanabi aduna su magi nupagi mafamda wari pumba loina likrabani maram asina magi nupa aduna su khangladuna mahakpu construction site aduda puduna laami aduga Leo gi mafamda thabak pirambi atopa mafam aduda leiriba workers sing aduna Leo gi makutta yengami aduga mahakpu makhoi mayam sangdana noksan birambi maramdi Leo gi makhut asi aduki matik yamna sop oirambi matau karamna mahakna mafam asida thabak akanba asi sugadoribano haiduna aduga amuk makhata na hairi aigi ifamda thabak akanba asi karisu suningba leite adubu mafam asida ai asi hanadagi thabak surami haibanina ai adumak aina tawfam thokpa thabak adumak tawrage hairambi nakal amaromda Leo asi mahak thabak suduna leirambi aduga masa mathanda khanjarami asuk waba asuk luba thabak asi aina matau karamna tawribano aduga aina mamangda asigi thabak tawrami hairiba asi ai matau karamna tawribano haiba ai isana gyan taba ngamdre haijarami adubu Leo su matam asida mahak thabak yamna kanna surami adubu mana phana kanna surabasu mana tawriba thabak sing asi kari amata mathong chana phajana suba haibadu oiramde asigumlaba Leo gi matau asi uba matamda mafam aduda leiriba workers sing adunadi magi mafamda adumak karemnaba noksan biba adumak tawrambi aduga mafam aduda Leo gi mafamda asumna hairaklambi karigumba nangna thabak sing asi phajana tawdaba taragadi nangi nafamda nangna thabak subagi damak paisa kari amata piroi haiduna hairambi asidagi Leo su mayumda halaklambi mahak numit chupa amba thabak surubagi aduki matik yamna warabani adubu mana mayumda hek jorokpaga Kate na magi mafamda asangba list amabu piraklambi aduga asumna hairi masida iriba list asida yauriba potlamsing asi nangna haujimak chatlaga leiruro Leo di masapumba wabada yadrabani adubu adumak potlamsing adu leinabagi damak departmental store amada laami aduga matam asida mana larik amabu laukhatuna su yengami aduga larik asida karamba sauce na pasta semba matamda yamna hawi haibadusu yengami asumna khallaba matungda mana leiduna amuk halaklambi aduga numidangi matamda ngasidi makoina semliba sing asi chaba matamda aduki matik yamna hawrami aduga machanupi sing asina su aduki matik yamna hawba pamba haibadu oirami haujikti Leo asi tapna adumak mana tawriba thabak sing aduda haiba hawraklambi masi pumnamak magi hard work amadi dedication aduna oiribani nakal amaromda Kate su magi study adu phajana adumak tawduna leirami aduga amuk aikhoida Leo da amuk ulai mafam asida maga thabak suminariba magi kaliksing aduga punna asa atha kharabu tawduna leiribani matam asida Leona magi kaliksing adugi mafamda hairambi haujik mafam asida numit chupa ama thabak suba yaba suragani aduga amuk aina yumda hallaba matungda aigi nupina list asangba ama semduna thamlamlagani aduga list aduda yauriba thabaksing adusu aina loina tawgadoribani mana haujik aigi ifamda khaliba asi ai asi ATM card amagumnani mana khaliba asi haujik aina tawgadoba aigi punsigi thabak khudingmak mana loina sintoktuna thamlibani matam asida Kate ki marup aduna Leo gi mafamda hairami nangna khaliba sing adu loina lale nangna hojik mafam asidagi hanba matamda nangi nupi amadi nangi angangna nangbu ngaiduna leiramgadoribani aduga nangi yum aduda kari amata chaningai thakningai leitabi ihang hangduna leiramba taragadi nangi nupi angang matau karamna hingani
aduga nangsu kari amata sada thaktrabadi matau karamna hingani hairami aduga amuk makhatana asumna hairi nangbu nuksibagi damak nangi nanakta makoina hauzik fawba lengdabi adumak leiribani karigumba nangna makoibu nuksiba fawraba nangna tawriba thabak asi thabak ama oina nangonda burden kaya marom ama pire haiduna khanba yade adubu karigumba nangna masi punamak kari amata khandrabadi nangna khaliba adu aisu yai hairami aduga amuksu hairi madu pumnamak nangna khallabadi adu nangi wakhal adu lale aduna nangna hauzik khangadoriba asi thabak khudimak makoibu nuksibaga loina tawgadobani adu oirabadi nangi punsi adusu yamna harau tayamba nungaiba haibadu oigani hairambi asidagi Leogi wakhal asisu mana hana khalamba adudagi change tawkhirami thabak loiraduna Leona mayumda halakpa matamda ket ki damak jogurt kharabu leiduna poraklambi masi ketna aduki matik yamna pamjaba asapot amani Leona asumna tawrakliba asi uba matamda ket masada angakpa amadi fawrambi aduga magi wakhanda khalambi mahak asi aibu nuksiraba zatla haiduna nakal amaromda Mexico da Leogi masanupi Sofia amadi magi mapa makhoi anida ulai Sofia asi hujik mapa anaba asigi manakta leiribani aduga magi wakhanda hujik magi mayamba Leo asi sikre haibasi mana thajaba ngamlamde maramdi hujiksu adumak magi wakhanda mayamba asigi wakhan khanduna leiribani asidagi masu mathwai nungaitraduna Leogi asti yauba jar adubu paiduna kaptuna leirami asumna kaptuna leibada jar adugi maningda tek ama naptuna leiramliba adu thengnarambi tek asida crematorium adugi number su yaurambi asidagi thintaba tawdana mana crematorium adugi agency aduda call tawsallammi aduga mafam aduda phumkiba magi mayamba Leogi maramda hangba matamda agency adugi mafamdagi mafam asidadi hairiba matam aduda Leo kouba midi amata poraktuna phumkiba leite haiduna hairaklambi agency asidagi hairakliba wa asitaba matamda Sofia masada angakpa amadi chamamnaba kaya amasu fawrambi asidagi asengba asi khangnabagi damak Leoga punkiba miyoi kaya amadasu call tawduna mathang hangammi aduga Leogi marup Colingi mafamdasu call tawduna hangba matamda Colinna Sofiagi mafamda hairi Leo adu hujik mafam khangdana mangkhre mahaki hakchangsu mafam amatada aikoina thengnakiba leite haiduna hairi matang asida Sofia magi mayamba Leo asi mafam kadaida leiramgani haiduna khanba matamda masada yamna awaba amadi nungaitaba kaya amasu fawribani aduga mahakna magi mayamba asibu thibinabagi damak poliski mafamdasu report tawkhirami aduga hojik magi mapa Fernando asi yamna kana naduna leiriba adu recover tawraklambi aduga magi masa asi hojikti karisu tawdre mapagi hakchangna kalakpa asi uba matamda Sofia aduki matik yamna harawrambi nakal amaromda ngasi asi Leogi damaktadi yamna harawba nungaiba numit ama oirami maramdi mana wana sujariba thabak asigi salary fangba numit oirami maram asina magi wakhanda khalami adudi mana fangliba paisa sing asina makoigi imungi mioi pumbagi pochai kaya marom ama leirage haiduna asumna tawduna mana lambida halakpa matamda makoigi masanupi adu cycle longsanduna lambigi matai amada taduna leirami madu uba matamda Leona asumna hairami ichanupi nang karisu waganu ai leiriba asidi nang karisu tawroi haiduna aduga mana porakliba pochai sing adubu yum adugi manungda pusanaduna sanglaklambi Leona sanglakpa adu uba matamda masanupi ahal aduna Leogi mafamda hairami papa ai ngasidi swimming pool da chatluge ngasidi angang ani asi papana senaduna leibiramo haiduna Leo su masanupi ahanna hairiba aduda hoi haiduna yarammi aduga hairi ai asi nakoigi babani aina adumak angang ani asi senaduna leirage nangdi nangna chatningliba mafam aduda adumak chatuna enjoyment kaya ama tawruro haiduna hairami asidagi masanupi ahal adu swimming pool da laktuna yamna nungaina enjoyment kaya ama tawduna leirami aduga ket su mana pamjaba mawongda enjoyment kaya ama tawrammi thabak loiraduna mana halakpa matamda masanupi ahal adu magi garida haptuna puduna laambi aduga masanupi ahal adugi mafamda yamna nganglambi kari maramgi damak nangna nupa aduga nasanupi sing aduga thanamlibano aina mamangda sunangi nafamda kayarak hana haikraba natra mahak asi hojik memory loss oiduna leiribani karigumba mana wakhan tarakpa matamda mahak asi afaba mathong chaba mi nate aduna mahakna kari tawrakani haiba aikoina kari amata khangba ngamdribani asumna ngangduna masanupi adubu puduna mayumda yauraklambi makhoi anina yum manung aduda sanglakpa matamdadi Leo amadi makhoigi masanupi atombi ani aduga yamna nungaina wari sanaduna leirami aduga makhoi yamna nungsi sanana su punduna leiramba adu uba matamda ket aduki matik yamna harawrambi
aduga Kate-nasu Leo-bu nungsiba fauraklambi. Matam asida Kate-na Leo-gi mafamda nganglaklambi kari maramgidamak nasanupi asi swimming pool da thadoklibano haiduna adubu Leo-na Kate-na sauriba adu fatharaga asumna hairambi yengo mahak asi hojikti leisabi farabani aduna mahaksu ngaihaksu enjoyment tawjasanu adumak imungda leiba haibasi afaba nate hairambi aduga amuk Leo-na sumakhatana amukasu hairaklambi yengo nangna mabu matam pumbada phajanduna thamba ngamgadawba nate mahaki apamba mana kari pamli haiba adusu khara tawhanba fai hairambi Leo-gi wa asida Kate-na amuk khumai aisu loina khangi aigi isanupi asi aiga matam pumbada loina duna adumak laklibani mana kari pamliba mana kari afaba thabak chatli kari fataba thabak chatli haiba aina loina khanglibani hairambi Kate-ki wa asitaba matamda Leo nungaitaba faurambi aduga yamna sauna Kate-ki mafamda hairaklambi karino nangna hairiba adubu makhoi asi aigisu isanupini aduna makhoina kari pamli haiba aina su loina khanglibani yengo aina hojik thabak yamna wana kana suriba asi nang amadi nangi nasanupi sing asibu yamna nungaina thamnabagi damaktani aduga pumnamak aina loina fanaba susingani aduna nang matung tarakpada asigumba wa asi amuk hanna haiganu please asigi wa asi nangna matung tana amuk hanna hairaklabadi aisu yamna nungaitaba faugani haiduna hairamlaba matungda mafam adudagi mamanabagi mayumda chatkirambi aduga Leo asi chumtringna laktuna makhoigi mamanabasinga meeting tawfam aduda yawraklambi mafam asida makhoina meeting tawriba asi matau karamna makhoi asi yu thadokhibage haibagi matangda makhoigi experience adu share tawnaduna leiribani nakal amaromda Kate-na makhoigi fridge adu hangdoktuna yengluba matamdadi mafam aduda asa athak kaya amabu stock tawduna leirambi mafam asida stock tawduna leiriba asa athaksing asi ma amadi magi masasingna pamjaba potlam ngakta oiduna leirambi masi uba matamda Kate-ki wakhanda nungaitaba ama faurambi aduga mahak tebanda famduna magi larik adu paduna leirambi Leo-su thabak mafam adudagi halaklaba matungda mahak magi tawgadoba thabak adu tawnabagi damak changambi aduga Kate-ki mafamda mahakna thabak asi tawba matamda karigumba soiba taragasu ngakpiu haiduna hana haijarambi Leo-gi asigumba mataw asida Kate hena nungaitaba faurambi aduga Leo-gi mafamda hairambi kari maramgi damak nangna thabak ama tawba matamda soidringaida hana lale haiduna hairibano adugumna matungda amuk hanna haiganu hairambi aduga Leo-na tawriba thabak aduda changsilaktuna Kate-nasu yawrambi asumna Kate-na tarokpa asida Leo-na Kate-ki mafamda hairambi aigi thabak asida nang kari amata yawrakanu nangi nathaudi hojik larik paba aduni nangi larik pafam tokpa adumak paduna leyu pumnamak aina ngamnaba loina hotnagani haiduna hairambi aduga nangna chatliba pizza delivery tawbagi thabak adusu aina ngamnaba adumak chatlagani nangi nathaudi hojik larik paba asi khaktani hairambi aduga mahak wari sanaduna adumak magi thabak adu tawba matamda makhutta thangna soambi Leo-gi makhutta thangna sokpa aduda Kate-nasu medicine poraktuna makhutta bandage jetpirambi Leo-gi asigumba mataw asida Kate-nasu Leo-bu nungsiba fauraklambi mathangi numitta Leo adu pizza deliver tawnabagi damak yamna monda nungaina car adu thauduna chatlambi pizza deliver adu tawba loiraba matungda magi thabak sufam construction site aduda amuk chattuna thabak suba adu yawrambi aduga mahakna cement adu hondoktuna leiba matamda mana asumna hairambi kari maramgi damak cement company asina cement sing asi bag asi chauna saribano makhoi asi cement bag pikna sarabadi aikhoina thangdok thangjin tawba matamda amadi makhoina sabadasu hena lairoidra haiduna hairambi asumna mana hairiba asi mahak kari amata khangjaba nate cement company asigi mapudi mahakna oiribani adubu hojikti magi memory asi loss oirabani aduna mahak kari amata ningjangbagi shakti leitrabani asidagi Leo-na masanupi sing adubu puduna swimming pool leiriba mafam amada laammi aduga swimming pool aduda masanupi ahal aduga atopa angang nupa masa amaga nataisadaba mongda wari sanariba adu mahakna tarambi asidagi mahakna masanupi adubu puthoktuna laammi aduga masanupi adugi mafamda hairambi yengo isanupi nangna tawriba adu afava thabak nate adugumna tawganu nupa ama thengnaba matamda hekta nangna thajaba pibasu yade nupi haibasi yamna cheksinna leigadabani aduna nang matungda asigumba thabak asi amuk hana tawba yaroiko haiduna hairambi mapagi asigumba wa asi taba matamda masanupi ahal asi kablaklambi aduga mapagi mafamda hairai aina hujik fawbada leirakpa matamda aina tarakliba asi khonthi khaktani imanasu asigumna amukta nongmata phajana wahai asi haibikhiba leite ngasi papana ingonda haibiriba wa asigumna asumna haiduna masanupi adu kaplambi
Matang asidagidi machanupi ahal asinasu Leo asibu magi mapani haiduna mathamoida yaningba faurami aduga yamna harauna masu sananabagi damak amuk hana satkirami machanupi atombi ani aduna sanaduna leiriba adu Leo na chair amada famduna yamna munna fajana yengduna leirami asidagi makhoigi family asi mayumda halakpa matamda yamna harauna cycle amamam thauduna laami asumna Leo ga punba asida machanupi sing asisu aduki matik yamna nungaiba haibadu oirami Kate kisu magi nursing gi exam adu matam joraktuna exam adu pirambi exam adu pikhiba loibadagidi Kate na magi mamanabi adugi manakta laktuna asumna hairambi haujikti aigi exam su loikhre aduna ai Leo gi mafamda asengba sing adu loina hairurage haiduna hairai asidagi mamanabi aduna su asengba sing adu loina haikhro hairami Asumna tawduna Kate na mayumda halakpa matamda mahakna urami adudi machanupi ahum aduga Leo ga yamna nungsi chanana yamna close oina punduna leiramba asi uba matamda mahak Leo gi mafamda asengba sing adu kari amata haiba ngamlamde asidagi ona tainana mana atopa oidaba amabu hairami madudi Leo gi mafamda Kate na ngasi asi aikhoi anigi wedding anniversary ni haiduna Wa asitaba matamda Leo di hena harauraklami aduga makhoi sing adubu mapanda puthoraktuna enjoyment taunabagi damak mahakna hairambi aduga mapanda thoktuna makhoi yamna enjoyment kaya ama tawrami asigi matungda Leo amadi Kate makhoi ani khaktamak matam khara leirambi makhoi ani na leiba matam asida Leo na Kate ki mafamda hairambi boat amaga atopa boat amaga thengnaba matamda boat amana horon ahumla khonglaklavadi atopa boat aduna su gyan tarami adudi makhoi ani asi soidana unagadabani haiba asi aduga mahak asi partner amabu thiri haiba asini haiduna Leo gi asigumba wa asitaba matamda Kate yamna nokserami aduga makhoi ani asi mafam asida romance tawduna makhoi ani intimate oikirami mathangi numita Leo adu magi thabak sufam aduda laami Haujikti makoina thabak suriba adu mapung phana loire haujik makoina sakhiba yamna fajaraba building adu makoigi mamangda leire fajaraba jum asi makoina sabani haiba asida workers sing asisu yamna haraurami aduga swimming pool adudasu chongthaduna makoi yamna haraurami Leo na mayumda halaklaba matungda makoi pumba shopping tawba chatnabagi damak thawrang tawrami adubu haujik Kate mana thakriba nursing gi exam adugi result out torokpa adu ngaiduna leirami mafam asida Kate ki mamanabi adusu leiribani Leo na mafam asida changaktuna Kate ki mafamda hairambi fare nangi exam asi result out torokpa ngaiduna adumak leirambo posei sing adu aina adum chatlaga leirurage haiduna mafam asida gi thokhirami aduga mana car aduda kakhatpa matamda car manung aduda envelope amabu yauramliba adu thengnarami envelope adu karino haiduna mana hangduktuna yengluba matamda protection strip ama yauduna leirambi masi hospital gi staff amana Kate ki mafamda Leo dagi ngakthoknabagi damak piraklibani masi uba matamda Leo aduki matik yamna sauninglambi aduga Kate na magi mafamda minamba khara tawre haiduna masada khanjarami aduga Leo na sukhali adudi Kate na magi mafamda tawriba asi afaba khongthang ama natte haiduna gari adudagi protection strip adu paiduna kumlaklaba matungda Kate ki mafamda ulambi aduga masi karino haiduna hangi matam masida Kate na Leo gi mafamda asengba pumba loina hainabagi damak honarami adubu Leo di Kate na hairiba wafam adu kari amata taramde asidagi Kate adu machanupi ahum adugi manakta laami aduga machanupi ahum adugi mafamda hairambi haujik nupa asigi mafamda nakhoisu hairo mahak asi nakhoigi napa asengba natte haiba adubu Kate na hairiba wa asida machanupi ahum adu munna yengnarambi aduga makhoina hairambi mahak asi aikhoigi ipani haiduna aduga machanupi ahum aduna kaidonungda Leo amadi makoiga leinariba mari asi thadatpa adu pamlamde matang asida hauji Kate asi mahak kari tawgani haiba masana gyan taba ngamlamde mathasu yamna sarambi matam asida Leo gi manakta Kate ki marup adu laami aduga Leo gi mafamda hairami Leo mafam asida yauramliba protection asi Kate ki nate aigini aina Kate ki gari asida leiduna losalaga thanambani maramdi protection asi aigi nupana udanabagi damak mafam asida envelope amada hapchanduna thamlibani nangna khaliba wakhal adu onare Kate yamna fava nupi amani haiduna hairambi wahai sing asi taba matamda Leo gi mafamda leiramba sauningamba sing adu loina fakhirambi aduga Leo na Kate ki mafamda kolammi aduga Leo na Kate ki mafamda mana khaluriba adu lale haiduna hairambi adubu haujik Kate ki mamanabi asina Kate pudi Leo gi mafamdagi kanbire aduga amuksu
ꯀꯦꯠꯀꯤ ꯃꯐꯝꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯑꯗꯨꯗꯤ ꯂꯤꯑꯣꯅ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕꯁꯤꯡ ꯑꯁꯤ ꯈꯪꯂꯛꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯦꯠꯅ ꯊꯥꯈꯤꯕ ꯅꯔꯁꯀꯤ ꯑꯦꯛꯖꯥꯝ ꯑꯗꯨꯁꯨ ꯍꯥꯏꯗꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯑꯗꯨꯗ ꯀꯦꯠꯁꯨ ꯄꯥꯁ ꯇꯧꯔꯛꯂꯝꯃꯤ ꯑꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯛꯄꯒꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯕꯒꯤꯗꯃꯛ ꯕꯤꯆ ꯃꯄꯥꯟ ꯑꯃꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯤꯑꯣꯒꯤ ꯖꯍꯥꯖꯇ ꯊꯕꯛ ꯇꯧꯕ ꯌꯥꯎꯕ ꯅꯨꯄꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯂꯥꯛꯂꯤꯕꯅꯤ ꯃꯍꯥꯛꯅ ꯂꯤꯑꯣ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯀꯣꯂꯤꯟꯒꯤ ꯃꯐꯝꯗ ꯂꯤꯑꯣꯒꯤ ꯐꯣꯇꯣ ꯑꯗꯨ ꯊꯥꯔꯛꯂꯝꯃꯤ ꯂꯤꯑꯣꯒꯤ ꯐꯣꯇꯣ ꯑꯁꯤ ꯀꯣꯂꯤꯟꯅ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥ ꯐꯔꯅꯥꯟꯗꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯤꯑꯣ ꯑꯁꯤ ꯍꯧꯖꯤꯛ ꯍꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯐꯔꯅꯥꯟꯗꯣ ꯃꯈꯣꯏ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯂꯤꯑꯣꯒꯤ ꯖꯍꯥꯖ ꯑꯗꯨ ꯊꯧꯗꯨꯅ ꯂꯤꯑꯣꯕꯨ ꯂꯧꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯤꯆ ꯃꯄꯥꯟ ꯑꯗꯨꯗ ꯀꯦꯠ ꯑꯃꯗꯤ ꯂꯤꯑꯣ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯦꯠ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯐꯝ ꯀꯗꯥꯏꯗ ꯊꯦꯡꯅꯗꯨꯅ ꯃꯐꯝꯀꯗꯥꯏꯗ ꯂꯨꯍꯣꯡꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯀꯦꯠꯀꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯀꯦꯠꯅꯁꯨ ꯂꯤꯑꯣꯅ ꯇꯧꯔꯤꯕ ꯄ꯭ꯔꯄꯣꯁ ꯑꯗꯨꯕꯨ ꯌꯥꯔꯝꯃꯤ ꯑꯁꯤꯗꯒꯤ ꯕꯤꯆ ꯃꯄꯥꯟ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗꯣ ꯑꯃ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯁ꯭ꯄꯦꯟ ꯇꯧꯔꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯤꯑꯣ ꯀꯦꯠ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯤꯑꯣꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯂꯤꯑꯣꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯃꯇꯦꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯐꯖꯅ ꯅꯤꯡꯁꯤꯡꯕ ꯉꯝꯂꯛꯂꯝꯃꯤ ꯑꯁꯤꯗꯒꯤ ꯀꯦꯠꯀꯤ ꯃꯐꯝꯗ ꯂꯤꯑꯣꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯑꯁꯤꯒꯨꯝꯂꯕ ꯗ꯭ꯔꯃꯥ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯁꯥꯟꯅꯔꯤꯕꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯦꯠꯅꯁꯨ ꯂꯤꯑꯣꯒꯤ ꯃꯐꯝꯗ ꯃꯥꯅ ꯇꯧꯖꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯤꯑꯣ ꯑꯁꯤ ꯋꯥ ꯀꯔꯤ ꯑꯃꯠꯇ ꯉꯥꯡꯗꯕꯤ ꯃꯄꯥꯒꯤ ꯀꯥꯔ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯂꯤꯑꯣꯅ ꯇꯣꯡꯂꯤꯕ ꯀꯥꯔ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯄꯄꯥ ꯅꯪ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯂꯤꯑꯣ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯜꯂꯗꯨꯅ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯖꯍꯥꯖ ꯑꯗꯨꯗ ꯂꯤꯑꯣ ꯌꯥꯝꯅ ꯅꯥꯟꯕ ꯑꯇꯥꯡꯕ ꯗ꯭ꯔꯦꯁꯁꯤꯡ ꯁꯦꯠꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯐꯔꯅꯥꯟꯗꯣꯒ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯐꯔꯅꯥꯟꯗꯣꯅ ꯂꯤꯑꯣꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯁꯤ ꯑꯩꯅ ꯐꯪꯖꯔꯕꯅꯤꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯊꯧꯗꯥꯡ ꯂꯧꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯤꯑꯣꯅꯁꯨ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯊꯧꯗꯥꯡꯗꯤ ꯑꯩꯅ ꯂꯣꯏꯅ ꯂꯧꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯗꯦꯂꯤꯌꯥꯅ ꯍꯦꯟꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃꯕꯨ ꯄꯥꯡꯒꯦ ꯑꯗꯨꯒ ꯀꯝꯄꯅꯤ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯈꯔꯕꯨꯁꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯤꯑꯣꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯗꯦꯂꯤꯌꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯅꯨꯡꯗ ꯅꯪꯅ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯔꯟ ꯇꯧꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯅꯪꯗꯤ ꯑꯗꯨꯃꯛ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯑꯣ ꯃꯥꯒꯤ ꯍꯧꯅꯕꯤ ꯀꯅꯥ ꯑꯃꯠꯇꯅ ꯉꯥꯡꯕ ꯑꯗꯨ ꯇꯥꯗꯕꯤꯗ ꯑꯗꯨꯃꯛ ꯃꯍꯥꯛ ꯀꯤꯆꯟꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯐꯝꯗ ꯃꯥꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯉꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯋꯥꯀꯔ ꯑꯃꯁꯨ ꯑꯣꯏꯔꯝꯂꯤꯕꯅꯤ ꯑꯗꯨꯅ ꯋꯥꯀꯔꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯕꯨꯁꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯀꯣꯂꯤꯟꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯀꯌꯥ ꯃꯔꯣꯝ ꯑꯃꯕꯨ ꯄꯤꯈ꯭ꯔꯦ ꯑꯩ ꯑꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯤꯅꯣ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯌꯥꯗ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯨꯝꯅ ꯇꯧꯗ꯭ꯔꯦ ꯑꯩ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯕꯕꯥꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯛꯖꯔꯤ ꯑꯣꯏꯕ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯃꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯕꯕꯥꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨꯁꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯣꯂꯤꯟꯅ ꯂꯤꯑꯣꯒꯤ ꯃꯐꯝꯗ ꯍꯪꯉꯛꯏ ꯐꯔꯦ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯒꯦ ꯅꯪ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯂꯛꯖꯔꯤ ꯂꯥꯏꯐ ꯑꯃꯗꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛ ꯏꯆꯝ ꯆꯝꯕ ꯁꯤꯝꯄꯜ ꯃꯦꯟ ꯑꯃꯁꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯝꯕꯅꯣ ꯑꯃ ꯆꯨꯁ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯗꯒꯤ ꯂꯤꯑꯣꯅ ꯑꯃꯨꯛ ꯀꯣꯂꯤꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯛꯖꯔꯤ ꯑꯣꯏꯕ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯑꯃꯗꯤ ꯀꯦꯠ ꯑꯗꯨꯒ ꯏꯆꯥꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯕ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯗꯨ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯦꯠ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯝꯃꯤ ꯃꯥ ꯍꯧꯖꯤꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯃꯔꯝꯗꯤ ꯂꯤꯑꯣ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯊꯣꯛꯅꯈꯤꯕ ꯑꯁꯤꯗ ꯑꯁꯤꯗꯒꯤ ꯀꯦꯠ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯊꯤꯌꯦꯇꯔ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ
अदुबु थिएटर अदुदा तौरिबा प्रोग्राम अदुदा करिसु मरु ओइबा स्पेशल ओइबदी अमत्ता यावरमदे अदुबु मतम असिदा केट की वखंदा करिगुंबा अमा खलकलंबी अदुदी मागी ममा असी हौजिक सही मतांग असी यौरबा फावबा मागी पामजरिबा पांदम अदु अदुमक निंहन्नबा तौदना थुंगनबगी दमक अदुमक होटनादुना लेरिबनी हाइदुना अदुगा मागी ममानबी अदुगा मखोय अनि वारी सानबा मतमदा माना असुमना हाइरमी अैगी इमानदी करी अमता असुक चही अहल ओइरबा फावबा मागी पामजरिबा थिएटर अदु फंगनबगी दमक अदुमक होटनादुना लेरिबनी अदुगा अैदी हौजिक नाहासु ओइरिबनी मरम असिना अैना करी मरमगी दमक अैगी पामजरिबा थबक असिबु थादोकनी मतांग असिदा अैना डिसिजन लौगदोरिबा असी हौजिक अै निंहन्नबा तौबा यादे अैना पामजरिबा पोट असी फंगनबगी दमक अैसु यामना कन्ना होटनबा मथौ ताई असिदगी महाक लियोगा उननबगी दमक मागी मरुप अदुगी नुपागी बोर्ड अदुदा लाअमी अतोपा नाकल अमदा लियो असी मागी जहाज अदु अमुक हंदुना थौदुना लाअमी मसिदा फर्नांडोना मचानुपागी मफमदा यामना ngangammi नंगना तौरिबा असी करिनो नंग असी वखन करी अमता यावदबा मचा अमनी हाइदुना लियोना मपागी मफमदा हाइरमी पपा अई असी वखन यावदबा मी अमा नते मफम असिदा अईगी नुपी अमदी अंगांग लोइना लेहौरिबनी अदुबु फर्नांडोना लियोगे मफमदा ग्यान तानबा कयामरक ngangammi अदुबु लियोदी करी अमता माना थोकपा तादबी लेरमी मतम असिदा देलियाना मपागी मफमदा हाइरमी फरे पपा मासु मागी फैमिली अदुगा अदुमक लेजग्रसनु महाक अखोइना ngangbada करी अमता ताररोय मागी फैमिली अदुगा अदुमक नुंगाइना लेजग्रसनु हाइरमी अदुगा मफम असिदा लियो अमदी देलिया मखोय अनि आर्गुमेंट तौनदुना मरै जेनबा हौरकलमी असुमना लेरिंगै अतोपा बोर्ड अमदगी होरन अहुमलक खोंगलकलमी असुमना होरन अहुमलक खोंगलकपा असिदा लियोनसु मतांग असिदा ग्यान तारमी अदुदी मफम असिदा लाक्लिबा असि केट अमदी मागी मचासिंगनि हाइबा असि असिदगी मानसु मपानदा थोलक्तुना येंगबा मतमदा मागी मचासिंग अमदी केट अदु बोर्ड अदुदा यावबा उबा मतमदा महाक अदुकी मतिक यामना हराउरमी अदुगा अंगावबा अमगुमनसु मागी जहाज मथक अदुदा डांस तौदुना लेरमी असिदगी फर्नांडोना कैप्टेन अदुदा जहाज असी ममाई लेदुना चटनबगी दमक हाइरमी अदुबु लियोना ममाई लेदुना हनबा अदु यारोय हाइदुना थिंगमी लियोना हाइरिबा असी फर्नांडोना करी अमता तादबी अदुमक थवासादबी हंदुना थौरमी असिदगी लियो जहाज अदुगी मथक्ता चेंगलक्तुना केट की मफमदा केट अैना नंबु यामना नुंसी हाइदुना कन्ना लाउरकलमी अदुगा महाक इसिंग अदुदा सोंगथरकलमी लियोना इसिंगदा सोंगथगिबा अदु उबा मतमदा केटसु मफम अदुदा इसिंगदा सोंगथरकलमी अदुगा मखोय अनि अमना अमगी मनाक्ता इरोइदुना चंगसिनरकलमी तौरिबा असि उबा मतमदा फर्नांडोना माइक्रोफोन अमा पाइदुना असुमना लाउरकलमी लियो नंग असि ngasiदी अैना हाइबा असि करी अमता ताद्रे मतुंग तारकपदसु नंग अैना ngangbा वा करी अमता ताबा यारोय अदुगा नंगना हाइबा वासु अैना करी अमता तारोय अदुगा अैगी प्रॉपर्टीगी मतांगदा नंगना करी अमता खुद थिंगजलकपा पियो हाइबसु यारोय हाइरमी मपागी वा असिदा लियोनसु ओनसेंदुना हाइरमी अदुदा अैना करीसु कलकपा खंबनबा अमता लेते नंगी लेजरिबा लनथुमसिंग नंगी प्रॉपर्टीसिंग अदु नंगना पिनिंगबा मफमदा अदुमक नंगना पिजखो अदुदा अैना करी अमता जेलकदौबसु लेते अैगिदी केट फंगागा लोइरे हाइदुना हाइरमी अदुगा लियोना केट की मफमदा इसिंग अदुदा यामना चेतना कोलमी असिगी मतुंगदा मखोयगी फैमिली असी मयुमदा हलकलमी अदुगा यामना नुंगाइना मखोय पुंदुना लेरमी नोंमगी नुमित अमदा लियोगी मयुम असिदा कोलिन अदु लाअमी अदुगा असुमना हाइरमी हौजिक्ति फर्नांडोना नंगी नफमदा लुपा करोड़ कयागी प्रॉपर्टीसबु नंगी नमिंगदा पांदुना पिरकले हाइरमी वहाई असी ताबा मतमदा लियो अमदी मखोयगी फैमिली अदु यामना हराउना सोंगमी अदुगा हौजिक्ति लियो अमदी केट मखोय अनि नौना अमु मैरेज तौरमी अदुगा मखोय अनि हौजिक्ति यामना नेना ताना लेबा पुंसी हाइबदु ओइरमी अदुगा देलिया अदुसु कंपनी अदुदगी फम थादोखिरमी अदुगा मागी मनाउनुपी सोफियाना हानादगी तौदुना लेरिबा चैरिटीगी थबक अदुदा मासु याउसनखिरमी अदुगा कंपनी असी लियो अमदी केट मखोय अनीना सेनखिरमी अदुगा हौजिक अखोइना उबा फंगलिबा असी केट अमदी लियो मखोयगी फैमिली असी यामना हराउता यामना नुंगाइना पुनबगी सक्तम असी उल्लबा मतुंगदा मूवी असी मतंग स्वाइदा लोइसनखिरमी ngasiगी अैगी मूवी एक्सप्लेनेशन असिदा वाही वता सोइबा अमदी असोय अरान कया मरोम अमा यावरबसु मयामगी मफमदा ngakपियो हाइबा वाफम थमजरी।